ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯅꯣ ꯀꯟꯗꯦꯝꯅꯦꯁꯟ ꯏꯟ ꯈ꯭ꯔꯥꯏꯁ, ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯤꯁꯤꯡ ꯃꯔꯥꯟ ꯁꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯉꯥꯡꯖꯒꯅꯤ꯫ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯔꯣꯃꯥꯟꯁ 8ꯒꯤ 1ꯗ ꯌꯨꯝꯐꯝ ꯑꯣꯏꯕꯅꯤ꯫ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯩꯅꯗꯣꯏꯁꯦ ꯔꯣꯃꯥꯟꯁ 8ꯒꯤ 1ꯗꯒꯤꯅ ꯑꯩꯈꯣꯏꯅ 12 ꯐꯥꯎꯕ ꯑꯗꯨꯒꯤ ꯃꯔꯝꯗ 12-14 ꯑꯗꯨ ꯐꯥꯎꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ, ꯏꯁꯣꯔꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯗꯨ ꯅꯤꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ꯫ ꯉꯁꯤꯁꯨ ꯅꯍꯥꯛꯅ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯑꯐꯕ ꯋꯥꯄꯥꯎ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯃꯔꯥꯟ ꯁꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ ꯏꯄꯥ꯫ ꯅꯍꯥꯛꯅ ꯈꯪꯉꯤ ꯄꯥꯞ ꯆꯠꯂꯕ ꯅꯥꯏꯗꯤ ꯌꯥꯝꯅ ꯐꯠꯈꯤꯗꯕ ꯄꯥꯄꯤꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯪꯕ ꯍꯩꯖꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯏꯄꯥ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯡꯒꯗꯧꯔꯤꯕ ꯑꯁꯤꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯣꯏꯔꯣꯏꯗꯕ, ꯏꯁꯥꯒꯤ ꯑꯣꯏꯕ ꯅꯥꯄꯟꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯔꯤꯁꯨ ꯉꯥꯡꯍꯟꯕꯤꯒꯅꯨ ꯏꯄꯥ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗꯨꯅ ꯉꯥꯡꯕꯤꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦ ꯕꯥꯏꯕꯜꯗꯒꯤ ꯐꯖꯅ ꯅꯩꯅꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯄꯥ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯅꯕꯤꯌꯨ꯫ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯁꯦ ꯔꯣꯃꯥꯟꯁ 8ꯒꯤ 1, ꯔꯣꯃꯤꯌꯣ 8ꯒꯤ 1ꯗ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯦ꯫ ꯑꯩꯅ ꯄꯥꯔꯤꯕꯁꯦ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯗꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯁꯔꯃꯣꯟꯗ ꯌꯥꯎꯔꯤꯕ ꯕꯥꯏꯕꯜꯒꯤ ꯇꯦꯛꯁꯁꯤꯡ ꯑꯁꯦ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯗꯒꯤ ꯉꯥꯛꯇꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯑꯗꯣ ꯑꯍꯥꯟꯕꯗ ꯄꯥꯃꯤꯟꯅꯁꯤ꯫ There is therefore now no condemnation to them which are in Christ Jesus, who walk not after the flesh but after the Spirit. ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯃꯔꯝ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ, ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯔꯥꯟ ꯁꯤꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯇꯦꯛꯁ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯕꯥꯏꯕꯜꯒꯤ ꯚꯔꯖꯟꯁꯤꯡꯗꯗꯤ ꯇꯣꯉꯥꯟꯕ NIV, NLTꯒꯨꯝꯕ ꯑꯇꯩ ꯂꯩꯔꯤꯕ ꯚꯔꯖꯟꯁꯤꯡ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯁꯨꯝꯅ ꯂꯣꯏꯔꯦ: There is therefore now no condemnation to them which are in Christ Jesus. ꯑꯗꯣ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡ who walk not after the flesh but after the Spirit ꯍꯥꯏꯕꯁꯤ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯋꯥꯐꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯅ ꯃꯁꯤꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯔꯗꯤ, ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯂꯧꯁꯤꯜꯂꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯔꯥꯟ ꯁꯤꯕ ꯂꯩꯇ꯭ꯔꯦ ꯍꯥꯏ꯫ ꯃꯁꯤꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ who walk not after the flesh but after the Spirit ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯎꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤꯡꯁꯦ ꯂꯥꯟꯅ ꯀꯌꯥꯃꯔꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯇꯩ ꯚꯔꯖꯟꯁꯤꯗ ꯁꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯀꯤ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯉꯥꯛꯇꯅꯤ꯫ ꯑꯇꯣꯞꯄ ꯕꯥꯏꯕꯜꯒꯤ ꯑꯁꯦꯡꯕ ꯚꯔꯖꯟ ꯍꯥꯏꯗꯤ KJVꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯩꯖꯔꯒ ꯑꯩꯅ ꯁꯔꯃꯣꯟꯒꯤ ꯁꯦꯔꯤꯁ ꯑꯃ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯏꯆꯤꯟꯅꯥꯎꯁꯤꯡ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯥꯏꯕꯁꯦ, ꯃꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯆꯠꯇꯗꯨꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯔꯗꯤ, ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ, ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯉꯥꯡꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕ, ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯉꯥꯡꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯕ ꯇꯥꯔꯕꯗꯤ, ꯑꯗꯨꯒꯨꯝꯕ ꯆꯠꯇꯕ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯃꯔꯥꯟ ꯁꯤꯕ ꯂꯩꯇꯦ, ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯃꯔꯥꯟ ꯁꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯇꯦꯛꯁ ꯑꯁꯦ ꯐꯖꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯐꯖꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯌꯦꯡꯁꯤ, ꯐꯖꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯁꯤ꯫ What is the flesh? ꯍꯛꯆꯥꯡ ꯍꯥꯏ, ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯍꯥꯏꯕꯗꯤ ꯍꯛꯆꯥꯡ ꯍꯥꯏꯕꯁꯦ, ꯐ꯭ꯂꯦꯁ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ Galatians 5ꯒꯤ 19-21ꯗ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯒꯤ ꯁꯔꯃꯣꯟ ꯑꯃꯗꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯖꯔꯔꯣꯏꯒꯦ, ꯌꯥꯝꯅ ꯑꯥꯔꯊ ꯍꯟꯖꯔꯔꯣꯏꯒꯦ꯫ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯕꯥꯏꯕꯜꯗ ꯐꯖꯅ ꯄꯥꯕꯤꯔꯣ꯫ ꯁꯤꯗ ꯍꯥꯏ, ꯍꯛꯆꯥꯡꯒꯤ ꯚꯔꯁ 19ꯗ ꯍꯥꯏ, ꯍꯛꯆꯥꯡꯒꯤ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯐꯣꯡꯗꯣꯛꯂꯦ꯫ ꯃꯁꯤꯗ ꯐꯣꯡꯗꯣꯛꯑꯦ ꯍꯥꯏ,
which are these makoising adudisini adultery, fornication, uncleanness, lasciviousness, idolatry, witchcraft, hatred, variance, emulation, wrath, strife, sedition, heresy, envyings, murders, drunkenness, revellings. Hai masida palibse kone mitu meo lanaba aduna long dingeda yumbambagi mari lenaba ludaba wangang sangang ba haksangi aningbagi matina lai mati kuramba maiba panji tabak tawa tukutsaba haideba sing asauba mi khanaba mi bulana takpi tambiba kalakpa mi hoba leiba aduna mi hatpa drunkenness ngauba nisa pusada lai shuba mi bu ti haini hairoi khangdaba asigumba mayam and such like habdi basida asigumba manaba mayam leire han koina haksangi weba thabak pap sing ase koina matang yam leikre snaw sing aduna asigumba thabak tawba mi sing ase masi haksangi oira pangaktaneba koigi haksangi apamba sing aduni habni masi aduna flesh haragadi ekoina khangije ekoigi haksangi indri singna insanduna tawriba phattaba pap sing ase masibu ekoina haksang flesh haina ekoina khangnei sinausa masibu ekoina kawgumsi aduna masini haksang hairagadi ekoida yaura aina hoden pajana su explain tawjarage masini asigumba smaina haksangi matungna chatpa taradi ekoina pap sing ase tawduna leigini mitum yo lana leigini phattabalam saja leigini aduna asawba leigini kalakpa leigini mihauba leigini mi hatpa leigini mi gi mathum furan ba leigini imai pana haiba indaba asini singba khudingba se leigineba basi karigino haksangi matungna chatpa misini thawai matungna chatpa mising amu yengse Galatians 5:22 daina 25 ekoina khange adubu thawai asengbi maidi love joy peace nungsiba harauba ingthatapthaba longsuffering kuina khangbiba gentleness chinglemba goodness afaba faith thajaba meekness nolokpa temperance masana masabu khudum sanjaba hai against us there is no law hairiba sing asidadi law leite hamni law leite hairiba ekoina nungsiba leiba harauba leiba Santi leiba, long suffering leiba, gentleness leiba, sing asida ishorgi wayan jathuna masigi mayokta leite ham. Adubu ngasai khona pankraba Galatians 5:19 dagino 21 da adultery hadasine masi ishorgi wayan jathuna masigi mayokta leiba. Haibdi thou shalt not commit adultery hani yawe. Fornication harju masidi hairiba masida palliba mayam pap sing ase masidi kaidoba ishorgi wayan jathuna hairiba sing asigi mayokta leiba. aduna mayokta leirabina asiguma thabak tawba misingdo ishorgi wayan jathangna condemn tawre maran sire adubu thawai gi matungna chatpa mising adudi masidi ishorgi wayan jathangna masigi mayokta amata leiteba haraubi mayokta ishorgi wayan jathangna leite nungsibagi mayokta ishorgi wayan jathangna leite ingtha tapthabagi mayokta ishorgi wayan jathangna leiteba hairiba थाजाबगी मार्क्ते इशोगी वाइन दाथंग लेते अफाबगी हाइदिबा खोइना थवाय संबगी माइसिंग असे लेबा तारादि अखोइना इशोगी वाइन दाथंग असे अखोइगी थमोइदा अखोइगी पुंगदा इंदुना मपुंग फाना चलबनेबा अदुगुमा मिसिंग अदुददि केदोबा इशोगी वाइन दाथंग लेते हेबने अदुगा खोइना verse 24 दा they that are Christ have crucified the flesh with the affection and the lust hai adubu Christda Prabhu Jesu Christ wanda lairiba mishnadi hakchangi apambasing magi kalakpa mihobasing ase loina mangalle hamni Christda da laiba mishnadi asigumba koina mitu mi olana ba papki thabaksing hakchangi oiba thabaksing ase masi loina hatu hamne if we live in the spirit let us also walk in the spirit hai akoina thawai gi matungna koina satpa taragadi akoina thawai da hingba taragadi akoi thawai gi matungna satsi hai thawai da hingba di Prabhu Jesu Christ ngona thajaba ase akoina thawai gi matungna hingba sini koina hariba sing asidigi akoina khange maramdi akoina haksangi apamba sing ase tawba haibase ishogi wain da thang thugai bani akoina pap tawbani aduna pap tawrobne ishogi wain da thangna akoibu condemn tawi adubu akoina thawai asembagi mapana akoina hingba tarabadi akoi ishogi wain ja thang singa akoibu ishogi wain da thangna maran side habisineba aduga akoina 5 ke 18 da haije Galatians 5 ke 18 da but if ye led by the spirit ye are not under the law hani nang thawai na singbiba taragadi law gi makha da leitere
logi makada leitere di lo ngak padar kha leitere haibne te chinausa lo na ikoi bu maran sibodo adu tawdre haibne mase aina mamang samona mase maramda sasakre ikoi amu yengse Romans 8:2 da paminarse. Now for maramdi the law of the spirit of life in Christ Jesus had made me free from the law of sin and death. Sidaida ikoina law ani ubata haibdi thawai gi hai Prabhu Jesu Christa monda laiba thawai gi oiba law aduna aibu asiba amasung pap ki oiba wanja thang adudagi ning tamal haibdi masi ikoina yengji law of the spirit aduna thawai gi oiba law haibse karino haiba matamda ikoina thawai asengbana singbiduna ikoina Prabhu Jesu Christa monda thajare aduga thajabagi mapana Prabhu na ikoina thawai asengba pibiraga thawai asengbaduna ikoina singbiraga du thawai asengbana haibibagi matungina ikoina hingliba punsi ase masi kaidoba aduna thawai gi oiba law kawe sinapsa law haibse ani sude pap ki oiba law haiba ma thawai gi oiba law haiba nate haiba ma laite sinapsa masina haibde ikoina Prabhu Jesu Christa monda thajaraga thawai asengbagi matungina sat taragadi the law of sin and death pap ki oiba amasung asibagi law asidagi akoibu ning tamalle haibadi aikoina mamang hujig yengkhare law thugaiba mi khudima aikoina wanja thang thugaiba mi khudima isogi law na aikoibu maransi amasung isogi law na aikoibu sihal sibagi dandi ase aikoida pi haibse masineba aduna masida haibdi law bu thugairdi law thugaiba mi ado isogi wanja thangna masi sisnu haina maran pi law thugaiba se pa ne haibni aduna law thugaiduna leiba pap uduna hingba khoi siduna leiba punsi ase kedoba Christa Prabhu Jesu Christa monda thajabigi mapana thawaina singbibigi mapana haidiba pap uduna leiramba punsi adudagi khoi pap uduna hingi haibni aduna masina law of the spirit haibse masi aikoina yengba matamda Romans 7:12-14 da aiko yengse Romans 7:12 da maram aduna law se sengi aduga isogi wanda thangse sengi aduga dharma chenbani aduga aphabani hai 14 da for we know that the law is spiritual aikoina khangi maramdi law ase thawai gi oibani haibni law ase habdi aduna law je thawai gi oibani na law khoina ingi hai tadi thawai asengbana aikoi singbiraba matamda law se aikoina ingani law habse akoi lamsat ka mari leine spiritual haibdi aikoina lamsat habse kaino thawai na singbiraga hingiba punsi aduna koina Christa gi oiba punsi hingani madubuni aikoina haibse law je spirit haibsi gi athadi aikoina kaugumsi masini bible haibse law se aphabani dharma semba habse spiritual life ko aseng habse and spiritual life ko good habse koina spiritual life ko eba aduna law haise aphabani thawai gi oibani masi aikoina hakchang gi oiba mina masi inbanga moi thawai na singbiba Christa da thajaba mi adugi mapana aikoina masi ingbanga ngani aduna Prabhu Jesu Christa na jwai Prabhu Jesu Christa na John 15 gi tenda aina nakoina aigi yathangchinga adi aigi nungsibada laigini aina su ipagi yathangchingchi ngaktuna mahaki nungsibada laihe aduna Prabhu Jesu Christa masamangna isogi wanja thangching ase ngai aduna mahaki punsi ase Prabhu Jesu Christa gi punsi ase thawai da pik thanba habdi lo ngakuna marom aduna pik thanbani aduna adugumba Christa gi punsi ase koina loksalaga koina mongonda thajaduna thawai gi matungna koina sarpa taragadi aikoi aduguma thawai gi oiba punsi adu hingani adugumba punsi ase hingbajuna aikoi pap tawduna lairamba adudagi kalli haina Romans 8:2 na aikoina hairi aduga aikoina amug yengchi the law of sin and death haise aikoina law haibse aina mo saijo hakra 1 Corinthians 15:56 da the sting of death is sin aduna asibagi mahudi papni habni pap haibse asibagi mahuni haidi pap putoradi isogi wenda thangna ikoi busisno aina maran side and the strength of sin is the law aduga pap ki akoina strength pangal natraga aikoina shakti asidi isogi wenda thangni habni aduna pap amagi magi mapangal kyam kalikan de habse isogi wenda thang lepkani maramdi isogi wenda thang adu achoba wenda thang koina achoba thugaiba taradi koina pap adu yam chawe aduga wenda thang adu khajitang thugaiba taradi khoi pap ki shakti je khajitang chawi habse akoina naneba aduna ichnausa akoina hakchangi matungna adum hingliba makai akoina pap toy maramdi isogi wenda thang ase aikoina thugai habse aikoina kaugumse isnausa
Romans 6:20 that the wages of sin is death havni paap ke thong mandi sibani paap have si keno ishogi wain da thang tu ka havni 1 John 3:4 da for sin is the transgression of the law have se masi khon Bible nai Romans 3:4 da mu khoi chala se for what the law could not do in that it was weak through the flesh haidi aikoina law na aikoi gi hakchang gi matung na aikoi flesh asigi matung na hingduna aikoina sonbana maram oiduna ishogi wanja thingna tawba ngamdaba ado God sending his own son in the likeness of sinful flesh ishona ma ke amta ngairba masana pase aikoi gi sinful flesh haibdi aikoi gi paap ke thilaiba hakchang gi khona athemba si chau kholu phataba yengu phataba tongngai gi ithilaiba hakchang asibune khona sinful flesh haje haidiba se asida Prabhu Jesu Christa aikoi ngonda lairiba asida tharake hamne for sin paap ke dama condemn sin in the flesh aikoi gi hakchang da paap ase mahana maran siki hamne aikoi mye bigi aikoi gi sinful flesh ase Prabhu Jesu Christa aikoi mi ke cha manana pokhi ko adu pokhi batara su mahana paab se maki hakchang na haibudu gi matung ne ma hingdeba Prabhu Jesu Christa di thawai aseng baga loina na poe pokun maram oduna kaidoi haba matamda aikhoina pa makhai se maki hakchang da athemba lei themba maju mi phuning chaning thangning phattaba tongning bagi adugumba athemba khuding muk lei adubu makti thawai aseng badu gi mapana loina masi mana manghan khi habni paap tawde habni kari gi damakta no haitari Prabhu na condemn to that the righteousness of the law might be fulfilled in us who walk not after the flesh but after the spirit adu mahana ekhoi sinful nature loduna tangpan da laisi gi maram di kareno ekhoi taibung mi ba ekhoi ne ishogi wa ja thangching ase hakchang na haiba tugi matung na ekhoi ne hingbana maram oiduna ekhoi na wain da thang se inba ngamdre aduna wain da thang ekhoi bu kanbi ba ngamdre chinawsing aduna adugumba asidagi ekhoi bu kanbi ningai gi damak Prabhu Jesu Christa tangpan da thare adugu mana paap se magi hakchang da sinful nature da pa se mana condemn tawe karigi damak tuna haidi dharma chenba logi dharma chenba se aikoi hakchang gi matungna sattaba thawai gi matungna sappa mission de mapung phaba phungai sinawsa aikoi ne ishogi lo yaudana aikoi dharma chenba kadong da phangoi maramdi lo haibse dharma chenbani aduna hairiba dharma chenba se thawai asengba gi matungna hinba hakchang gi matungna hinba mission adu mapung phagani aikona Christda gi nature ju basi haita jo khona nokoi pabiro khona Hebrew 2 gi 14-16 da habani aikoi miyo bagi aikoi miyo base khoi miyo tangpan da pokhi khudima khoi sadong amsung I ase lauduna la khibni adumaina Prabhu Jesu Christna ju mahana lawi maramdi kaigno de asibagi shakti leiba haidi satan sina maram modena khoi paap thologa asib leini hairiba satan asibu manghan ngai gi dam lakpani mahangna sagadu singi oiba nature du laute mahana Abraham gi dara haibde sinful nature se mahangna laugi hai basi maramda inoma sermon tawjarake aduna ngasi gi sida masigi matang da lepsi Romans 5 amu chase koi mun tabi chinapsing for they that are after the flesh do mind the things of the flesh haksangi matung ina hingba mi singna haksangi oiba sing asigi asangi oiba hiram sing asigi manamda khaktang khalleba karma min haksangi oiba matin isho thada ba mi sina haksangi matung ina hinge aduna makoina kadi sasige kadi phattaba tawsige haibase masigi phattaba paap ki oiba wakal sing asida khalleba aisu angang wairing matamdan naha wairing inkhalakpoi matamda Prabhu Jesu Christa bu kanbi mapuni loksan ringi matamda paap ki oiba wakaldo adu da monrang sanaduna phattaba wakalda tawduna leirameba adubu Prabhu Jesu Christa loksan gi matungdagi di ekhoina madugi wakalda thadokre aduga but they that are after the spirit the things of the spirit adubu thawai asengba Prabhu Jesu Christa kanbi mapuni loksalaba matungda shonai khoida thawai asengba phibiraga thawai asengba gi oiba anobu punsi ma hinglaba matamdadi ekhoina thawai gi oiba sing ado afaba sing ado adugi maramda khatang ishor gi oiba maram sing aduda shona yabiba adu khatang maramda khanduna hingi habane khone yengse Galatians 5:17 da joy for the flesh lusted against the spirit and the spirit against the flesh aduga hakchanga aduga thawai asengmuga anije matang khudingda mokhoi lan thongnaganeba thawaina hakchanggi apambasing ado control tongngai haigini aduga ekhoi gi hakchangna mu thawai asengbagi mayokta
ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯅꯤꯡꯉꯥꯏꯒꯤ ꯈꯛꯇꯪꯗꯣ ꯃꯁꯤ ꯂꯩꯒꯅꯤ ꯃꯣꯏꯅꯤꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯌꯦꯡꯅꯕ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡꯗ ꯆꯠꯄ ꯃꯤꯁꯤꯡꯗꯣ ꯁꯩꯇꯥꯟꯒꯤ ꯃꯇꯨꯡꯗ ꯆꯠꯄꯅꯤ ꯊꯋꯥꯏꯒꯤ ꯃꯇꯨꯡꯗ ꯆꯠꯄ ꯃꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯨꯡꯗ ꯆꯠꯄꯅꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯁꯩꯇꯥꯟ ꯑꯁꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯁꯦ ꯑꯃꯅ ꯑꯃꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯔꯛꯇ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯔꯣꯃꯟꯁ 6:7 ꯑꯩꯈꯣꯏ ꯆꯠꯂꯁꯦ For to be carnally minded is that hai sida carnally minded adi aikoigi pungning jina paap tauba pungning habni aikoigi pungning jina aikoigi thamoi jina paap adam khanduna leiba paap tauduna leiba pungning ase masi asibani marandi paap ke tongmandi asibani to be spiritual minded is life and peace adubu spiritual minded adi thawai gi oiba ishogi yathangi maramda prabhu jesu christ gi maramda thawai asangbagi maramda aikuna ngasai Galatians da pikiba thawai asanggi mahising adugi maramda khanduna leiba madugi matungina khallaga saliba mishing adudadi koina ahingba punsi amsing thapta thaba laigini hai verse 7 injiko yamroi because maramdi the carnal mind is enmity against God aikoina carnal mind ladi hingsai gi oiba hakchangi aningba paambigi oiba puning khalliba puning se leiba taradi aikoi ishogi yengnabani hai for maramdi it is not subject to the law of God masi ishogi wanda thangi makha ponde haidi ishogi wanda thang haibugi matungda carnal mind leiba mission satteba masi ishogi wanda thang haiba dugi mai utangakta saleba neither indeed can be aduga masi makha jupon mangmoi maramdi carnal mind asinadi paap ngaktung aduda tawduna leibani haibni sinausa aikoina sida yengchiko koina sidagi mind haibse makal ani le the carnal mind haiba ma the spiritual mind haiba ma aikoi masigi maramda ina phajana nakoi screen da yengbiu akoi gi brain asida lob mari le aduna frontal lobe adi akoi gi hek laibak ta leibse picture da mamang da yengbiu akoi gi hek laibak ta leiba akoi gi laibak mapa da leiba brain gi kwai chawba saruk che masibuna frontal lobe kowe ade parietal lobe ai masi maramda explain tawjaroi aduga temporal lobe occipital haibse masi back lobe hairaga su khangneba aikoina hojing maroina carnal mind aduga spiritual mind neinaba matanda frontal lobe aduga back lobe occipital lobe se masigi maramda aikoi yengseba aikoi gi brain asida akoina frontal lobe asida aikoi gi higher power habdi aikoi gi the will haidi isana ningba pamba tawingba tawbaje masigi apamje will jikowe the conscience agna aikoina afaba asumba ase afaba khanba ngambagi achumba je khangba ngamba gi shakti se masibuna conscience koy masi frontal lobe ta leibni snausing aduga the reason habsina koina khantharaga thabak tawningai koina khanthaba ngambagi shakti haidare khakta ngambagi shakti koina achumbudo afabado khalaba matungde masigi matung madu ajugi asum arando phajana khanthaba ngambagi shakti je masibuna reason ne aduna koina higher power haragana the will the conscience reason hum asina semeba masi krai da lai masi gi shakti je aikoi gi frontal lobe ki saruk amane aduga aikoina back natraga occipital lobe haibasida laijina lower powers aikoina maroina ngasai gi fresh hairibse masi lai masida laije appetites patience and desire appetite patience and desire aina samjalage matam laitere sina awsam basina palipse flesh haidi akoi gi haksangi indri gi aningba apambi gi matungda chaliba gi masigi chatningai gi insalliba shakti se masibu aikoina lower powers haina khangnei aduga aikoina carnal mind haibsina kaidoba hairiba lower power asina aikoina haksangi apamba singna indri gi matungna chatningba chaningba thaningba haningba phuningba leiriba aduna paap ki oiba wakal sing khaliba je masina akhoi ngasai gi higher power the will conscience reason asibu control tawruga leiba adugumba pungning adubu carnal mind koe aduna carnal mind leiba missing aduna adum paap tawgani maramdi makoida masai gi will power leitere conscience leitere reasoning powers leitere mathangda akhoi spiritual mind se yingi akhoi diagram sida phadana yengbi ko isnausing screen da spiritual mind de kedoba higher powers na akhoi gi lower power appetite patient ngasai akhoi Galatians 5:19 da hiriba fornication adultery aduna ching ba asina phataba paap ki oiba hakchangi oiba myam se koigi indri sina hairakpagi matuna lauriba lower power sing ase masibu control tawraga khudum chalaga magi makhada thammaga hingliba adugumba pungning adubuna akoina spiritual
mind haina aikoina khangnei aduna thawai asengbana ga pik thana pokpa mipum khudimukta spiritual mind aslei akoina ishorna adam senbiba matamda spiritual mind lei adubu pa toba matamdari kaidoba pa togibdai aikoigi nature da hongba ma lae kari lae haiba matamda aikoigi lower power na aikoigi higher power sibu control to pa toba mipum khudimak ki pungning karama pungning lei lower power na higher power se control tawduna hingleba aduna marobidana Prabhu Jesu Christ ngon thajadaba tangpada lebe mipum kudingmana pap loina toy maramdi mokhoida carnal mind lei adubu aikoi spiritual mind legedami Prabhu Jesu Christ de carnal mind leite magdi thawai sengmana mama pungdegi pikthana polokpani mag spiritual mind lei habsine besnausa adubu aikoina masi aikoina karamna spiritual mind legedage haiba matamda aikoina John 3 gi 3 aduga 5 da hai aduna ne Prabhu Jesu nang aijin nauna pok trakadi ishogi ning tholai pakta chatpa sunung no moyamni aikoina nauna pokpa matamda thawai aseng baduna aikoida pibi ba matamda aikoigi koi carnal mind leram degi akoi spiritual mind lere aikoigi higher power na aikoigi lower power se control thoreba aduna isnaw sing aikoi nauna pokadabni nauna pokpa mission ishogi wanda thangsing ase illi nauna pokpa Christda da thajaba mission asina hakchangi matung ne satte lower power na haibegi matung ne satte higher power na punama ase akoigi control tawduna thammi habsine Romans 8:9 paminasi so maramdana then they that are in the flesh please not God aduna hakchangi oiba mission ishobu pelan bangamde hakchangda leiba mission na kaidoba mokoina lower power na haibegi matung hille yam mayek changamani isnausing masi aina hoji explain tawgiba adudagi but adubu ye are not in the flesh but in the spirit adubu aikoidi Prabhu Jesu Christ ngonda thajaduna laikhrba mission ase masi kaidoba hakchangi matungne indare adubu thawai sengmana chengbi badugi matungne hinglabni if so be that the spirit of God dwell in you aduna shogi thawai na ngonda lairagadi now if any man have not the spirit of Christ he is none of it kanagumba mimtana Christa gi oiba thawai habidi thawai asengbana thawai asengmana chingbiraga Christa gi oiba punsi hingdaba mission ado madu Prabhu Jesu Christa gi mi nate ekoi Christian nate sidane ena ngasai khallibase koina Romans 8:1 da koi Prabhu Jesu Christa ngona thacharagadi ekoi loina maran sidre haibase madu nate Prabhu Jesu Christa ngaina Prabhu Jesu Christa thajai haragasu thawai asengmagi matung ina aikoina salaba aikoigi hakchangi ngasai lower power na haibagi matungna aikoina satraba adoitadi aikoije ishona maran sibulaite koina Prabhu Jesu Christ ngonda sumnegi thajai haina mabu kanbi mapuni loksalaga koina hakchangi aningba apambasigi matungna sarpa tarade ishogi wanda tan aikoibu condemn toy maramde aikoi pap toy habne Romans 10:11 chalasi loisala asi if Christ be in you, the body is dead because of sin. Adubu Christian aikoida leibiba taragadi aikoigi hakchang ishogi asengba laisang yaremni Christian aikoida leibiba taragadi aikoigi hakchang je paap maram moidana sigini maramdi paap tawba aikoi mipum khudima tangpa da leibu khudima paap tawgre aduna paap ke atong mande asibini aikoi Prabhu Jesu Christ ngonda thajaba taragasu koina nongna pokba taragasu aikoigi hakchang di siba haiba asimati aikoina phangani maramdi paap ke atong mande sibini but adubu the spirit's life because of righteousness adubu aikoigi hakchang ye sijaba tarasu aikoigi thawai habadi aikoigi thawai aikoigi the spirit's life aikoigi spirit haibgi athadi aikoigi lamchat thawai asemgi matun ina saliba hingliba lamchat afaba lamchat asidi aikoi dharma chembana maram oiduna aikoi hingani dharma chemba haibdi ishogi wanja thang ngakuna maram oiduna aikoi hingani hamne but if the spirit of him that raised up Jesus from the dead dwell in you adubu Prabhu Jesu Christ bu sibade hinkat kiba thawai aduna nangonda laiba taragadi aduna Christ bu sibade hinkat kiba mahangnasu nangi hakchang ikoigi sibanai hakchang body ase maki thawai gi nangonda laiba maki thawai gi mapana hinkalan gani hamni masine ayam explain tawjaroi masi 1 Corinthians 15 gi 51 53 da hai yango aina na koida angpom hai gani aikoi khudima Christian oiba khudima che aikoina siba habse tumbaga Bible na sangdamne ko but we shall all be changed adubu khoi khudimo hongani mikup amada ekoina in a moment in the tungkla ekoina minna tat khappa amada ekoina mit pa na tat khappa amada at the last term aroi bagi
pere singa gi makhol da habdi Prabhu Jisu Krishna pere singa khonglaga lakani hamni adugi makhon taba matamda for the trumpet shall sound pere singa khongani the dead shall be rest incorruptible adubu Christda Prabhu Jisu Krishna ngonda thajaduna sikraba hakchang gi matungna sataba thawai changmagi matungna sakraba mishing ado makhoido makhoigi hakchang siba nai hakchang akhona corruptible oiba hakchang nairambado madu akhona incorruptible oina akhoi siba naida hakchang madu onthokani hamni akhoi change tawgani hamni adugumba akhoi siba naiba akhoi mortal oiba akhoi hakchang asina akhona amot pha oiba akhona pap tawba akhona sinfulness leba akhona lower power leba siguma hakchang asina leitaba amot pa leitaba adugumba do akhona hapkani hamni masini snawsing akhoi good news ni aduga akhona aroibigi text ani se akhona parase akhona ahum je ko therefore maram dana brethren we are debtor not to the flesh but to live after the flesh akhoi snawsa maram aduna akhoi se kedoba akhoi haksangi we are debtor not to the flesh to live after the flesh akhoi je haksangi matungina pap to grobo we akhoi haksangi matungina hingba habsida akhoi laman tol daga leire habni for adubu for if ye live after the flesh ye shall die adubu nang akhoi haksangi matungna akhoi pap tawkre akhoi gi ifadana pap tawdi akhoi nature da akhoi ahongba lakre adu oirabasu akhoi haksangi matungna hinglabadi akhoi sigani but if you through the spirit do mortify the deeds of the body adu thawai aseng bigi mapana akhoi ngasa haidiba lower power na haidiba sin ase appetite passion desire habidi masina haibasigi matungna akhoi saliba akhoi Galatians 5:19 dagina akhoi ngasai pa khrabado matugi matungna saliba sing ado thawai aseng bigi mapana madugi thabak sing ado loina hatokpa taradi indaba taradi ji shall live hamni akhoi hingani hamni for as many as are led by the Spirit of God, they are the sons of God. Thawai na singli pa mipong kudimak akhoi ishorgi masa masu singni thawai gi aseng bigi mapana akhoi na hingliba oitari akhoi ishorgi masani nang ai Christani aina Prabhu Jisu Krishna bukan bi mapuni haina loksha leharaga thawai aseng bana haibiba adugi matungna sataduna hakchangi matungna ai satuna leiba taragadi akhoi ishorgi masana te saitangi masani sinawsa aduna tabi khraba khudimokta nahana bor pibu osnu akhoi matam khudingda akhoi kaugumse akhoi Christda Prabhu Jisu Krishna bukan bi mapuni haina loksha laga akhoi khudima ishorna maran sida bhaibudo leite adubo akhoi Prabhu Jisu Krishna bukan bi mapuni haina loksan bata loksadaba matungda akhoi hakchangi lower power na haibudugi matungna hingdaduna akhoi thawai asengmana chingbibudugi matungna akhoi chatpa taradi akhoi da aram khubam phangani akhoi nauna posing asing Prabhu Jisu Krishna na lei akhoi phataba pap kyam tarusu nang I pap khutimuk loina na Prabhu Jisu Krishna wanda akhoi huji changdarasi adugo mahak akhoi nauna Prabhu Jisu Krishna na gi mapana akhoi nauna pokpa ngamgani nauna pokpa matamda akhoi spiritual mind habse legini adu over taradi akhoi ishorgi aning apama gi matungda akhoi matam khudingda hingba ngamgani adubo akhoi matam khudingda akhoi ishorgi law se ngaga hingge habigi wakhal matam khudingda akhoi khalloidabani adugi mahata thawai asengbana chingbiba ishorgi thawai na haibibase masigi matungina tawgunu na akhoi thaba ma tarumdagi matamda thawai na loina insalakani akhoi ngangakani masi conscience ta ngangkani madugi matungina akhoi satpa taragadi akhoi loina akhoi ishorna haiba ishorgi atang makhaisu loina ille aduga ishorna akhoi bisu maran siba leitere akhoi siba tarasu Prabhuna lakpa matamda akhoi arang khubam phangani habni asiguma apabo pau asigi damang mayam khudimakpu ishorna bor pibu oisnu Prathana tauminase aduga nakhoi sermon sina khoi bless phangba taradi miyam dasu atopa singdasu share tawbiyo Prathana tawse sargada leibe payam thagasare akhoi hakchangi matungna indaba thawai ki matungna chatpa Christda Prabhu Jisu Krishna bu thajaba leibe mising aduda maran siba leite habsigi maramda phajana nekhre akhoi takraba khudim ase ipa ishor na ki thawai asengbodo ngasidagi pibiduna akhoi nauna poktuna akhoi spiritual man phangduna akhoi na ki aningba pambi ki matungda chachaba ngambo en tare bu khudingda bor pinabiyo Prabhu Jisu gi mingda kuramjari amen